ꯃꯔꯨ ꯁꯥꯔꯦ ꯍꯥꯏ ꯃꯌꯥꯝ, ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯖꯔꯛꯀꯦ. ꯆꯤꯛꯀꯟ ꯊꯣꯡꯕ, ꯌꯦꯟ ꯑꯉꯧꯕ, ꯑꯗꯨꯒ ꯏꯔꯣꯝꯕ ꯑꯃ, ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ, ꯁꯤꯅ ꯀꯂꯦꯖꯥ ꯃꯦꯠꯄ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ. ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ. ꯏꯁꯤꯡ ꯍꯥꯟꯅ ꯈꯔ ꯊꯛꯆꯒꯦ. ꯌꯦꯟꯁꯦ ꯃꯍꯤ ꯌꯥꯎꯗꯕꯤ ꯉꯧꯕꯅꯦ. ꯍꯥꯎꯋꯦ. ꯀꯂꯦꯖꯥꯒ ꯌꯣꯡꯆꯥꯛꯀ ꯃꯦꯠꯄ. ꯃꯣꯔꯣꯛꯇꯤ ꯈꯔ ꯁꯥꯏ. 이거는 하와이 무빙. 하와이 이런 맛이. 이런 맛이 엄청 잘날게. ꯉꯁꯤꯗꯤ 이러면서 ꯃꯣꯔꯣꯛ ꯃꯀꯨꯁꯦ ꯈꯟꯗꯣꯛꯇ꯭ꯔꯕꯅꯦ. ꯑꯗꯨꯝ ꯂꯣꯟꯁꯤꯟꯈ꯭ꯔꯕ ꯇꯟꯗꯅ ꯑꯩꯁꯦ ꯉꯁꯤꯗꯤ. ꯍꯥꯎꯋꯦ. 하와이. 이런 뭐 가를 사고 와래. 짝퉁이. ꯇꯤꯜꯍꯧꯁꯦ ꯌꯥꯝ ꯆꯥꯖꯔꯣꯏ ꯇꯧꯕꯅꯦ. ꯂꯣꯛ ꯊꯨꯡꯕꯒꯤ ꯈꯅꯥꯎꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯕ. ꯑꯗꯨꯝ ꯇꯤꯜꯍꯧ ꯈꯣꯠꯂ ꯆꯥꯕꯁꯦ ꯇꯤꯜꯍꯧ ꯈꯣꯠꯂ ꯆꯥꯕ ꯀꯩꯅꯣ ꯇꯧꯋꯦ. ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯅꯥꯎ ꯍꯦꯛꯇ ꯅꯥꯕ ꯍꯦꯟꯖꯜꯂꯦꯕ. ꯇꯤꯜꯍꯧꯁꯤꯁꯨ ꯌꯥꯝ ꯆꯥꯅꯤꯡꯗ꯭ꯔꯦ. ꯀꯂꯦꯖꯥ ꯃꯦꯠꯄꯁꯤꯅ ꯃꯣꯔꯣꯛ ꯐꯖꯅ ꯁꯥꯏ. ꯃꯣꯔꯣꯛ ꯁꯥꯕꯅ ꯍꯥꯎꯋꯦ. 이런 그냥 잖아. 용짝 머루죠. 차라리 용짝 머루죠. 짬내 바보야.
ꯁꯥꯕꯩ ꯆꯥꯕ ꯇꯥꯟꯅꯅ ꯆꯥꯔꯝꯗꯦꯀꯣ ꯊꯥꯏꯅꯗꯤ ꯅꯪ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯗꯩꯗꯤ ꯍꯣꯡꯇꯣꯛꯄ ꯄꯥꯝꯃꯨꯕꯗꯒꯤ ꯁꯨꯝ ꯆꯥꯕꯁꯦ ꯍꯩꯅꯔꯦ ꯑꯍꯥꯟꯕꯗꯤ ꯌꯣꯡꯆꯥꯛ ꯅꯣꯡꯃꯗ ꯑꯃꯒ ꯍꯥꯞꯄꯁꯦ ꯍꯨꯟꯇꯣꯛꯑꯦ ꯄꯥꯝꯃꯨꯅ ꯍꯨꯟꯇꯣꯛꯑꯝꯗꯥꯏꯗꯤ ꯌꯥꯝ ꯄꯥꯝꯃꯨꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯄꯥꯝꯃꯨꯕꯗꯒꯤꯗꯤ ꯑꯃꯨꯛ ꯑꯅꯤ ꯆꯥꯔꯒ ꯁꯨꯝ ꯇꯧꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯆꯥꯕ ꯍꯩꯔꯦ ꯍꯨꯟꯗꯣꯛꯇꯔꯦ ꯑꯗꯨꯁꯨ ꯁꯪꯉꯤꯉꯩꯗꯗꯤ ꯄꯥꯛ ꯆꯥꯅꯤꯡꯗꯦ ꯃꯔꯨ ꯂꯣꯏꯔꯛꯄꯗꯣ ꯌꯣꯡꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯄꯗꯣ ꯑꯗꯨꯗꯅꯦ ꯑꯗꯨꯗꯤ ꯈꯥꯗꯦꯕ ꯍꯥꯎꯋꯦꯕ ꯁꯤ ꯃꯨꯛꯕꯥꯡꯁꯦ ꯑꯩꯈꯣꯏ ꯆꯦ ꯑꯩꯈꯣꯏ ꯅꯦꯔꯂꯤꯉꯩꯗ ꯅꯝꯃꯛꯀꯗꯕ ꯃꯨꯛꯕꯥꯡꯅꯦꯕ ꯑꯗꯨꯗ ꯅꯝꯁꯤ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏꯁꯦ ꯐꯔꯛ ꯇꯥꯕꯗꯒꯤ ꯅꯝꯍꯧꯗ꯭ꯔꯦ ꯃꯣꯏꯁꯨ ꯆꯠꯈꯔꯦ ꯆꯅꯝ ꯆꯅꯝꯁꯦ ꯑꯩꯗꯤ ꯄꯨꯝꯅꯃꯛꯇ ꯆꯥꯅꯤꯡꯉꯦ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯤꯗꯤ ꯌꯥꯝ ꯍꯥꯞꯄꯛꯇ ꯃꯣꯔꯣꯛꯁꯨ ꯁꯥꯏ ꯇꯤꯜꯍꯧ ꯑꯩꯅ ꯇꯤꯜꯍꯧꯁꯦ ꯁꯨꯃꯥꯏꯅ ꯌꯦꯟ ꯉꯧꯕꯒꯨꯝꯕ ꯑꯣꯛ ꯊꯣꯡꯕꯗ ꯍꯥꯞꯄ ꯍꯥꯎꯋꯦ ꯇꯤꯜꯍꯧꯁꯦ ꯌꯥꯝ ꯂꯩꯔꯝꯗꯦ ꯉꯥꯔꯤꯁꯦ ꯉꯁꯤꯗꯤ ꯑꯆꯧꯕ ꯊꯥꯎ ꯃꯔꯨꯁꯨ ꯈꯅꯥꯎꯗ ꯂꯣꯏ ꯊꯤꯜꯂꯤ ꯉꯥꯔꯤ ꯃꯔꯨꯁꯦ ꯉꯁꯤꯅꯤꯅ ꯈꯜꯍꯧꯗ ꯆꯨꯝꯍꯧꯗ꯭ꯔꯦ ꯅꯪꯒꯅꯤ ꯉꯥꯔꯤꯁꯦ ꯆꯥꯎꯔꯗꯤ ꯆꯥꯖꯨꯝꯗ ꯆꯨꯝꯊꯣꯛꯄꯅꯦꯕ ꯃꯈꯣꯡ ꯃꯣꯔꯣꯛ ꯁꯥꯏ ꯃꯣꯔꯣꯛ ꯁꯥꯏ
chào cờ xuống con đây ai đâu chứ con nào đấy xuống con nào vậy 타이는 그냥 꼰대라 판매해요 여기 숨 건다 보다 아? 아? 저는 별로 잘안 아? 그래 잠깐 보자 아 먹기 vẫn chảy 살 그래 잠깐 빼먹는 거 사지 집 가서 왜 quẹ 하월 4월 무룩 4배 그래가 감정을 thôi cái đúng như vậy cái gì mà không chút lòng chút khi vào hết thay nè yen thong 야우브라 타로이 통보 야우브라 yen 말했다 타로이 야우브라 이것도 한 개씩 잡아요 이거 잘 먹고 미워서 뭐 해야 되게 막 부인해
하우도 하봐. 뭐지? 고사하네. 사문나게 납가해. 나도 그래 마시로 일하게. Vì là trước đây là cái trong bài sao đấy mà cây với 고치 지지나네 이제 잡아야 하나가 시기 우목에 빽빽거리네 맘 차이나 고비 목가 giàu cái đi 고비 목 giàu gì là cái 우목 tôi làm dễ còn nhiều hơn tôi vậy 아코이 많이 보여라 삼성이나 그리고 사람이 여기다가 뭐시는 사야만 하오래 카 마루 사야 아 너무 쌀도 뭘 근데 이거 바로 해양 사진으로 신나게 여러분들도 12주 전에 하셨을까요? 또 이런 거 시할수도 이런 거 시기 뒤 땅 사진으로 신나게